community mayam si phone lon chu ariba aduga community ahum pak chawning na bada hoigi mi 23 lakh 88,634 population leiriba se lakh kulum doi kunmari na ngang na raga leiriba adugumba loan na se hairiba se community mayam sen mogi phone loan oiraga lom se adugumba karamba jati amadi kuki loan ki pugi bene haibasimadi aikoi masi ngasai na haijagiba 1912 ki sex George William Shakespeare ki report ta matamdu da leiriba kuki ne haina akoi ki British sing sina tom oina season ne sing mokoi masana bu khangjaram de asina takpadi loan se tang kayam na powerful like je haibajida aikoi ki Chandramni Maharaj na phawbud maina igibela aduga khage mana ningthau oiba matam da su akoina mamalon nganga da wone lay aduga matukta mayam na di pamnadraba ningthau haitare pamaiba magi matamda 1709 matamda manipur da leirba written record mai thai hai aduga magi maming se matamdugi akoina Southeast Asia sida akoigi Perso Arabic sing sina paktakna leirakpagi tanjas da influence loan sina kayam na tawge da miyam gi mateng pangba haidi lairba sing bungak piba lairba sing gi masaya haina the garibari was haiba wahi se kari haigida helping to the poor haibadi lairba sing gi masaya lairba sing gi ngak piba haiba athoiba mi haidana mado Perso Arabic ta tholameba mahangna pamna natraga pamna lawruba na matam gi oina loan haiba se hongbana aiba ai khudumaina manipur gi puwari gi manipur gi film gi khongchatta koigi saknairaba koigi comedian haiba tare kabuk leina dasani haiba wahi se mioi lising na angang pokpa kuidriba loan phajana khangdriba mana pabung dasani ga haiba wahi ase masi mipung kudumana ngangraba miyam na natra khunai sina accept tor adumaga chamara bolonda haduna khunai lon gi machatta tharum gi lan manung sidasu hairiba mama lon sing asina haidi paktang na ngangna bu yumpham du erakanda hairiba lon sing se makoina aron balon kargil lan matam dasu acha khudum ma india gi yamna maruiba kargil lan matam da aikoi pakistan su hindi sanskrit khangi aduga indian su phajana khangmanina aron natu ki pawsi phawna bu mamuktam da tangai phadra awang nong pok ki madada thabak tawriba koigi manipuri loan se minor language pakcha manipur da paktana yamda manipur se minor oragasu manipur se saujaraga su mioi la kulum doi ngangna bu oragasu paktak na yengba achoba leibak sigi bharat ki oina di masi apik lone minor language ni pakistan na khangde india gi kargil ka muna su khangde aduna paw phone arona thuki paw phone matam da kargil la da manipuri loan season da kibi wafam lei haibase matam du gi koi gi internal security minister of home affairs da prime minister gi special SPG da head trainer oramba tamo Rajendro gi reference matung in the madu yengbiraga khangani maramdi loan haibasina lan gi manung da kwaidagi araiba social seduction masina mi mo kaphanba mi na nokpa ngasi aikoina kappada nangna nokpada nangna kappada nahangna phongdokpada nahangna khanabagi kukina maitai dagi natraga manipur dagi maitai dagi hana halli kawru da mokoina tari thangjing da thangting thang haibati kha haibani ting haibati sing haibani thang haibasina kainogi thang haibasina koina koiring loni aduga ting haibasina thang haibase kha haibani ting haibasina kuki lon da sing haibani thang ting kha gi sing haibani aduna loan sina kayam adu aikoi maitai sing ni masi thangjing haira ju khangnei aduna karmaina aikoi da ngangne riba loan sing si aikoi manipuri loan na kamaina sakhalaga top loan sing sakhalo du haide ofam ma thamjage bharat ta akoi gi october 15 da aikoi se manipur si maitai manipur se akoi na merge tawdri mang da koina ngalingi matam haitare ningtho ura 15 amsung 16th century ga duwai haitare akoi gi kori compacta isinduna mayek thamba matam aduwai dagi hauna aikoina loan se ai boina written record lei ai bai wasi kona lakpo eraga su yamna ngalingi matam da akoi gi written record se iraga leire adu higher written record sing si fauna loan se maital loan na oiraga lei khudumaina sothe sing aimol sing makoina kuidri wani 1970 dagina 1992 phawda sigi chawrakpa sigi marung sida makoina makoigi oiba khungi oiba village authority gi warep lobada maitolona medimo mayam punna khangna bo oibanina khullamaga pawse phawna ba yadaba aduga naga sigi marakta makoigi oiba clan masen marakta clan gi feud haitare class internet class leiba matamda makoina seasonable loje makoigi loan phawna raktaba dagi tangai phadana koigi tangkhul singi marakta lo koigi dialect se kudamina khul chani yankhai ni toina lei chani yankhai se zone mari thona khai north south west east atto jingto somra aji aduna
मकोइना फाउना लोन अमा थेरकप मतमदा तंगाई फदना मणिपुरी ममा लोन से ममा लोन मैंने मसे लिंगा फ्रंका अमन सिजनै मदुगा मानब मतुंगदा कोइना कोम सिंगना मकोइगी ओइबा लोन अमा फाउनबा हुदुमदा कोम सिंगना कोमरेंग कोबा जाति अमा सिमकल एक अम्ब्रेला अमा करंबा कोमरेंगते कोमने चिरु सोथे आइमोल पुरुम न सिंग बसिंग सिंजलकांदा मैतेलोन की टाइप ता मकोइना कोमतुंग कोबा स्टैंडर्ड डायलेक्ट अमा सिजनै अदुना तीब केलोंगना न्यू टेस्टामेंट इदुना हाइरिबा आइमोल कोम अदुगा सोथे आइमोल अदुगा पुरुंगुम सिंगसिना मखोइगी कोमरेंग अम्ब्रेला अमगी मखादा कोइना मखोइगी ओइबा लोन अमखक चनना होजिक जेलेरोंग हाइबा कमुट ट्राइब से मसी ट्राइब अमा नते जेलेरोंग से अम्ब्रेला अमनी पॉलिटिकल टर्म अमनी मसी मखादा लोन अमा ngang होना देसे मसी तंगाई फदना लोन न पिबा कोइगी कानबा अदुनेना लौगनी अदुगा अतोप वफम अमना बारना निंग तंबा फंगलबा मतुंगदा मसिगी स्टेट सिंग द पिबा मैजिक वेन अदि मैजिक मित्रंगी सैसु अनि खक पी करिगी निपान सब शेड्यूल 8 शेड्यूल है मा पी 8 शेड्यूल से अदि अदुगा अतोपा मन कैदवी कोइगी पाक चाउना ngangnaba yumpham sing de loi kan state si sem manebo haibidi reorganization of state through major india language ngasi kuki singna makoi thado paite gangte na chingba mayam punjala kan moina jawgum gumba leba am sem na honor ko da makoi oiba loan am khatang ngang na honor ri aduga man india da su koigi hindi haiba se official language am na torakanda kanago na masi national language am di natte aduga aduna masi aikoida enforce tawna ba honari se laiba ngakpa matamda aduga manipur gisu madugi sovereign state oina laiba matamda state integration tawrakpa matamda tangai fadana loan ama khaktang ngang na bagi macha amu oirakpa matamda makoina khangalaba loan kharkatamak lokhalaga tanabo honakiba lei aduna state formation tawa matamda su hairiba loan sing kayam na maru oige haiba se loan paktang ngang na riba loan sing de yumpham oirakanda कोई जाति दुना कोई स्टेट से सेम के बदम लई अदुन ngasi जौगम नत्रगा जौलेन गाइना तौरगलिबा पोर्ट से मखोइना कम्युनिटी उमद युमफम ओइरकांदा अकंग मिजोराम द मिजो सिंग नागालैंड द नागा सिंग लोन सिंग ngang गदबनी अदुग खासी द खासी की खासी सिंग न मखोइ लोन अम कत ngang गदबनी निपान सेबा शेड्यूल द चन्नगि प्रोसेस बाबा होग्रे मखोइ मयक लेते अदुन लोन सिना थरुम गी लान गी मतम द कयाम न जाति म कंगबु म कम्युनिटी म सकलन बो होना बदा नत्रगा थरुम गी लान मनुंग द लोन सिंग सिना अचुगी मतिक कानबा पी हाइबसे हाइरिबा मथकि खुदम सिंग असिना